ꯏꯇꯥꯎ ꯂꯣꯛꯗꯥꯎꯟꯁꯤꯕꯨ ꯃꯇꯝ ꯀꯃꯥꯏꯅ ꯂꯦꯜꯂꯤꯒꯦ? ꯑꯁ ꯈꯪꯗꯦꯗ ꯇꯧꯔꯤꯁꯦ ꯑꯗꯨꯝ ꯂꯩꯔꯤ ꯂꯥꯏꯅꯥꯁꯤꯁꯨ ꯐꯕ ꯀꯧꯕ ꯂꯩꯇꯦ꯫ ꯑꯗꯣ ꯏꯇꯥꯎ ꯂꯣꯛꯗꯥꯎꯟꯁꯤꯁꯨ ꯀꯨꯏꯃꯟꯈ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯋꯥ ꯄꯣꯊꯥ ꯑꯣꯏꯅ ꯅꯨꯡꯉꯥꯏꯕ ꯐꯥꯒꯤ ꯋꯥꯔꯤ ꯑꯃꯃꯝ ꯂꯤꯟꯅꯁꯤꯅꯦ꯫ ꯌꯥꯏꯅꯦ ꯏꯇꯥꯎ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯍꯦꯛꯇ ꯍꯥꯟꯅ ꯍꯧꯔꯛꯑꯒꯦꯀꯣ꯫ ꯅꯣꯡꯃꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯤ꯫ ꯆꯥꯎꯍꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯦ꯫ ꯃꯥꯒꯤ ꯃꯆꯥ ꯅꯨꯄꯥ ꯑꯃꯈꯛꯇꯪ ꯌꯥꯎꯕꯖꯥꯠꯅꯤ꯫ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯉꯥꯎꯔꯤꯉꯩꯗ ꯅꯨꯄꯤ ꯊꯤꯅꯤ ꯀꯥꯎꯈ꯭ꯔꯕ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯄꯥꯅ ꯄꯥꯝꯖꯅ ꯈꯟꯖꯕ ꯃꯃꯧ ꯅꯨꯄꯤ ꯑꯃ ꯍꯥꯏꯕ ꯆꯠꯄꯖꯥꯠꯅꯤ꯫ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯄꯥꯗꯨꯅ ꯑꯁꯨꯝꯅ ꯍꯪꯉꯝꯕꯖꯥꯠꯅꯤꯗ ꯏꯇꯥꯎ, ꯁꯣꯝꯒꯤ ꯏꯆꯥꯗꯤ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤꯒꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯒꯤ ꯉꯁꯥꯏ ꯏꯇꯥꯎ ꯃꯄꯥꯗꯨꯅ ꯃꯆꯥꯁꯦ ꯐꯩ ꯍꯥꯏꯅꯕ ꯃꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯝꯕꯖꯥꯠꯅꯤ꯫ ꯏꯆꯥꯗꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯉꯒ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯤꯌꯦ꯫ ꯀꯅꯥꯒꯤ ꯃꯤꯌꯥꯝꯅ ꯌꯦꯟ ꯊꯣꯡꯉꯨ ꯊꯣꯡꯅꯤ, ꯃꯦꯒꯤ ꯐꯨꯠꯂꯣ ꯐꯨꯠꯀꯅꯤ, ꯆꯔꯥ ꯋꯥꯜꯂꯣ ꯋꯥꯟꯒꯅꯤ, ꯂꯝ ꯀꯣꯏ ꯆꯠꯂꯣ ꯆꯠꯅꯤ, ꯃꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯃꯈꯜ ꯑꯃ ꯅꯠꯇ꯭ꯔꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯝꯃꯦꯌꯦ꯫ ꯋꯥꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯤꯀꯣ ꯏꯇꯥꯎ? ꯇꯥꯔꯤꯌꯦ ꯏꯇꯥꯎ꯫ ꯑꯗꯨꯅꯤ ꯏꯇꯥꯎ ꯑꯩꯅ ꯑꯃꯨꯛ ꯂꯤꯔꯛꯑꯒꯦꯀꯣ꯫ ꯅꯣꯡꯃꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯤ꯫ ꯌꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯇꯧꯕꯗꯨ ꯃꯥꯕꯨ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯥꯅ ꯍꯜꯂꯛꯄ ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯈꯔ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯕꯖꯥꯠꯅꯤ꯫ ꯃꯗꯥꯎꯅ ꯐꯠꯇ꯭ꯔꯤꯁꯨ ꯃꯥꯒꯤꯁꯤꯅ ꯇꯨꯝꯃꯛꯄꯒꯤ ꯇꯟꯖꯥ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯏꯇꯥꯎ ꯃꯥꯒꯤ ꯃꯗꯥꯎꯁꯤ ꯌꯦꯡꯉꯨ꯫ ꯉꯁꯥꯏꯒꯤꯁꯤꯅ ꯇꯨꯝꯃꯛꯄꯒꯤ ꯇꯟꯖꯥ ꯑꯣꯏꯕꯗꯨꯒ ꯅꯣꯡ ꯊꯤꯂꯤ ꯊꯤꯂꯤ ꯇꯥꯕꯗꯨꯒ ꯂꯝꯕꯤꯗꯣ ꯅꯥꯟꯈꯤꯗꯅ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏꯗ ꯐꯗ꯭ꯔꯥꯛ ꯅꯥꯟꯊꯣꯛꯑꯦꯌꯦ꯫ ꯑꯗꯨꯒ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯦꯌꯦ, ꯁꯦꯟꯗꯜꯗꯣ ꯈꯣꯡꯀꯠꯂꯒ ꯄꯥꯏꯔ ꯌꯦꯡꯉꯦ꯫ ꯑꯩꯅ ꯁꯦꯟꯗꯜ ꯁꯤꯟꯕ ꯉꯝꯗꯕꯒꯤ ꯏꯔꯥꯟ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯒꯣꯔꯃꯦꯟꯅ ꯂꯝꯕꯤ ꯁꯦꯝꯕꯤꯗꯕꯒꯤ ꯃꯔꯥꯟ ꯑꯣꯏꯗꯣꯏꯔꯥ ꯍꯥꯏꯔꯝꯃꯦꯌꯦ꯫